अहानबदा मरुबा पाव लालहौबा लुपसिंगी अथिंगबा मरक्ता ngasi Manipurdasu हुम्बुद्रा माथोई सुबा रिपब्लिक डेगी थौरम पाक सना पांगथोकनख्रै मरोल अहुमगी सेक्यूरिटी की सेक्शन थौरांगा लोइनना असमदसु हुम्बुद्रा माथोई सुबा रिपब्लिक डेगी थौरम पांगथोकनिङै थंगना बो मंगा पोखाइख्रै चामगा मंगा सुबा हाइपै रानी गाइडेंड्यूगी मपो कुमोन थौरम ngasi Kabui Mothers Association kamana sinduna मंत्री पुख्रीदा लेबा रानी गाइडेंड्यू पार्क ता पांगथोकरै अमदी थौबाल पुलिस स्टेशन की मनुंग चना लेबा वांगजिंग बाजार की हैरोक हाइजिनफम दा लेबा युम अमा मई चाकपदगी अमांग अताक्या थोखरै खुरुमजरी टाइम्स ऑफ मणिपुर न्यूज मिंग ताबिरिबा पुनापो एलिजाबेथ ना तराम नोकचरी हौजे मियामदा पाउ संदोकना पिजरी इंडिया पुंबदा पांगथोकनाबगो ngasi मणिपुरदसु सिक्योरिटी की अकनबा सेक्शन थौरांग मरक्ता मणिपुर लेंगाकना सिंदुना हुम्बुद्रा माथोई सुबा रिपब्लिक डेगी थौरम इम्फाल की कंगलादा शांति ओइना पांगथोकरै थौरम अदुदा मणिपुर की गवर्नर डॉक्टर नाजमा हेप्तुलाना इंडिया की मचु अहुम की फिराल चिंखतुना हौदोखि चीफ मिनिस्टर एन बिरेन कैबिनेट मिनिस्टर एमएलए ऑपोजिशन की लुचिंग सिंह लोइनना सिविल अमसुंग पुलिस की मकोक थोंबा ऑफिशियल क्यासु ngasi की थौरम अदुदा सरुक याखि तुंगदा एमपीटीसी पांगई की एडिशनल डायरेक्टर सरांगथेम आसना एमपीएस ना पेरेड कमांडर ओइबा मणिपुर पुलिस बीडीएफ मणिपुर राइफल आईआरबी होम गार्ड बीएसएफ सीआरपीएफ स्कूल कॉलेज सिंगी माहिरोई सिंह बैंड कल्चरल ट्रुप सिंगी अपुनबा मास पास कंटिंजेंट चामगा तरानिपान की सलामी गवर्नर डॉक्टर नाजमा हेप्तुलाना ओखे ngasi pangthokiba हुम्बुद्रा माथोई सुबा रिपब्लिक डेगी थौरमदा चाही असिगी ओइना प्रेसिडेंट्स पुलिस मेडल फॉर डिस्टिंग्विश्ड सर्विस दा तरेसुबा आईआरबी की कमांडर एमडी गियासुद्दीन पुलिस मेडल फॉर मेरिटोरियस सर्विस दा फर्स्ट एमआर की डेप्यूटी सीओ सुरेश थापा थर्ड आईआरबी की एस शरदचंद्र एमटीपीओ की एएसआई एल देविशोर इम्फाल वेस्ट पुलिस की एचसी के ब्रोजेन चुराचांदपुर पुलिस स्टेशन की एचसी खोलथियानथांग बाइफे 7 आईआरबी की हवलदार ए भोमेन शर्मा अमदी यूनियन होम मिनिस्टर्स मेडल फॉर एक्सलेंस इन पुलिस ट्रेनिंग की ओइना एमपीटीसी की सुबेदार के एच नबा एमपीटीसी की हवलदार वाई गुनेश्वर एमपीटीसी की हवलदार डी मैथ्यू मरिंग अमसुंग रिवैलिडेटेड फोर्स गोल एमपीटीसी की वाई सुंदरदा मेडल सिंह खुसिनखी of the Salami PRC 8 IRB नाकलामदा ngasi pangthokiba रिपब्लिक डेगी थौरम अदुगी मास पास यूनिफॉर्म कंटिंजेंट बीएसएफ अमदी मणिपुर फायर सर्विसेस नुपी की कंटिंजेंट सीआरपीएफ की फीमेल कंटिंजेंट एनसीसी ग्रुप ता 14 सुबा सीनियर एनसीसी नुपा अमदी नुपी की कंटिंजेंट स्कूल की कंटिंजेंट सैनिक स्कूल इम्फाल अमदी KGBB अंड्रो कॉलेज कंटिंजेंट जीपी वुमेन कॉलेज अमदी डीएम कॉलेज साइंस बैंड पार्टी दा असम राइफल्स बैंड ना अहानबा ताख्रै हुम्बुद्रागा माथोई सुबा इंडिया की रिपब्लिक डेगी थौरम मणिपुर दा मपुंग फाना पांगथोकराबा मतुंग ngasi नुमित युंबा मतुंग दसु इम्फाल की राजभवन दा मयांबु तरामना ओपगी थौरम अमा पांगथोकरै थौरम अदुदा मणिपुर की गवर्नर डॉक्टर नाजमा हेप्तुला चीफ मिनिस्टर एन बिरेन डेप्यूटी चीफ मिनिस्टर वाई जॉय कुमार याउना कैबिनेट मिनिस्टर अमदी एमएलए सिंह याउना अहाउ अथुम चामिनादुना हराउ तयाम्बा फोंदोकनखि ngasi ki thauram aduda opposition की लुचिंगबा हानगी चीफ मिनिस्टर ओक्रम इबोबी अमसुंग तोंगान तोंगानबा पॉलिटिकल पार्टी सिंगी लुचिंगबा कया याउना पुलिस की मकोक थोंगबा कयाना सरुक याखे थौरम अदुदा मणिपुर की गवर्नर अमदी चीफ मिनिस्टर अनिना ngasi पांगथोखिबा हुम्बुद्रा माथोई सुबा रिपब्लिक डे की थौरम अदुगी पेरेड कमांडर अमसुंग गार्ड ऑफ ऑनर कमांडर ओइखिबा नुपी पुलिस ऑफिसर अनिगा हकथेंगना उनदुना थागतपा फोंदोखि
Laingang asina lamdam asigi miyamgi thazaba manghandana amadi apamba sing thunghanduna ing tappa chawkhatpa Manipur ama ohenaba honaduna lakli haina Chief Minister N Birena phongdokrai Imphal gi Kanglada pangthokhiba Hongbudraga mathoi shuba Republic Day gi saruk ama oina Imphal gi first MR ground da pangthokhiba loishinbagi thoramda athoiba mithunglen gi warolda Chief Minister N Birena wafamasi phongdokhibani Loishinbagi Thauramadu Manipur government ki cabinet minister Singh, MLA, civil amadi police ki makok thongba official Singh, mass pass contingent, band, cultural troops amadi, Tevlo yauna apunba contingent, Chamagatara nipana saruk yakhi. Thauramadu chief minister na makhata na hai, ngasi leba asigi Humbudra mathoi shuba Republic Day gi thoram masida miyam na mapung fana sagatuna, mai pak na pangthokpa ngambada harau ba phongdoktuna lamda masigi miyam na lenga asida thamliba thazaba du Kaidonungda manghaloi miyam ge interest sa lenga asana thabak tawgani government habasi miyam ge ni peace harmony amade development ki lamda chingtam puna chawkhat minaba amade chingmi tami ki khenaba leitaba leiba ama ohenna bohonaduna lakpana furup masal gi marakta mangluraba thajanaba du hanjin handuna ngasidi furup masal gi marakta nushi chanana hingminaba ngamle haikhe Mahakna makha taraduna leba asigi security personnel singna isagi thodang masak khangna pangthoktuna micham miyam gi punsibu ngak senduna miyam gi seba tawminasi haki Laibak ningbagi Bharat ki apun masakam kannanabagi Bharat ki adumba ekoi mahoro lagi laimina rakwa jati ekoi masir amat toina punna laimina nabagi adumba pandam adumba prime minister Narendra Modi ji ki adumba sabke saath sabke vikas Haiba, I Punamak, Amatawina, Hamin Nagadabani, I Punamak, Amatawina, Sapat Minagadabani, I Punamak, Extra Harat, Apunba, Amakato, the Harat, you are like them have a Wakalo, the Jetna, Hagon Minasi, Doinana, Harat Yapunba, and Manipur Yapunba, Satam, Kanbadai, Mountain Taminasi. Nakalamada Humbudra mathoi shuba Republic Day gi thoram Imphal East District ki oinasu Porompata leba Imphal East DC complex sa pangthokhi puna mass pass contingent tarataret na saruk yaduna pangthokhiba thoram maduda Imphal East District ki ADM Sahid Ahmad na contingent singi salami okhi Thoramaduga mari lainana ADM Said Ahmad na haikibada district asigi kunhumdoirak shuba oina pangthokliba Republic Day gi thoramda district asigi tongan ba mafam singdegi lakpa miyoi sing amade school gi mahiroi sing na saruk yaduna thoram mapung fan ba asi nungai ba fawi Mahakna makha taraduna district asigi oina haukiba chahi lisini tara mapan asi yamna afaba chahi ama oikhe haukiba chahi da district police na santi leiba Imphal East district ama ohenna ba kana honaduna lakhe maduda district asidagi yamlaba drugs kaya amade lalhoba gari huran bada chenaba miyoi kaya su fagat pangamkhe Amaromda state asida nauna chatnarakliba ILP da district asigi oina punna miyoi lising amaga chahumga humvutara marida ILP register tawduna thabak thoram kaya da khumang chawsinba ngamba district ama oiri haikhi Integrated Child Development Scheme Social Welfare Department ki lamda Prime Minister Matru Vandana Yojana ki makhada Matru Vandana Sapta khwaidagi hena phajana tawbikibagi state ki thakta chinba function da Imphal East District ko sakhang biguna Deputy Commissioner Imphal East ko Appreciation Award for Outstanding Award bibirakhi amadi September 2019 da pangthokliba Ocean Ma Observation da su Imphal East District na outstanding performance panglakhi Beti Bachao, Beti Padhao ki program ni makhada district asigi nupi macha singbu hawai happy bo ina football match sinduna isai sangam na basinduna atai forum kaya pangthok piduna Imphal East district na Manipur ki sakta kuna lakli Humbutra mathoi shuba Republic Day gi thoram Bisnupur district ki oinasu all mini secretariat complex ground Bisnupur da district administration Bisnupur na sinduna ngasi pangthokrai Thoramduda district asigi deputy commissioner Nita Arambamna athoiba mithunglen oina saruk yakhibaga loinana jati gi machu ahum gi firal paihankhi amade national song saktuna thoram hawdokhi district asigi SP Priyadarsini Laishram MPCB gi chairman su oriba oinam ACG MLA L Radhakishore ex minister KH Pulin Kanta, Additional SP Law and Order Luikam Lamio, Additional SP Operations KSI Sivakanta, Bisnupur Municipal Council ki Chairperson L Maniyai Masu Maruiba Mithunglen Singh One Saruk Yakhe. Thoramaduda District Police BDF Asa Worker Angalwadi Workers District asigi tonganba Mahiloi Sang Singhi Mahiroi Singh
cultural troops singi apunba contingent taranipan mass pass ki salami DC Nita Arambamna okhi Thoramduda Nita Arambamna fongdokibada leibak sigi miyambu chawkhatnaba lengakna paikhaliba thorang sing district asigi miyamda su fanghanduna chawkhat lambida changsili makhatana su miyamna hena nungai yaifanaba yaifa pauzal pirakhi भारत की नागरिक खुदिमक्ता justice, liberty, equality, अमरसुम fraternity की खुदोंचावा पीरी अखोई मणिपुर अमरसुम मरुओइना बिष्णुपुर डिस्ट्रिक्ट सु चाखतपगी लमजेल असिदा अदुम यावे बिष्णुपुर डिस्ट्रिक्ट की ओइनासु लंगम असि चाखतनबगीदमक मखल कयागी welfare and developmental schemes अमरसुम प्रोग्रामसिंग भारत सरकार अमरसुम मणिपुर सरकारना पाइखली Ngasigi thauramadu tonganba cultural troops singna culture gi oiba jagoi isai beti bachao beti parao gi matangda puthokpa short play acrobat show kaya su utuna ayengba singi pukning chingsinke Amaromda district asigi lenga ki loisang singda mathau tawriba mioi singi marakta thoidokna mathau masak khangba singsu khangatuna sel amadi certificate piduna pukning thogatpa na thauramgi mapung oiba sakta moikhi Jiribam district ki oinasu akanba security ki section thorang marakta district administration Jiribam na sinduna ngasi humbudra mathoi shuba Republic Day ki thoram Jiribam Higher Secondary School gi playground da mapung fana pangthokrai ngasi ki thoram aduda Jiribam ki Deputy Commissioner W Malemnganba Chenglaina chief guest oiduna India ki machu ahum ki firal chingkhatki Tungda Thangjam Sanatomba Singh SGPO Jiribam District Police na Parade Commander oiba police personnel BDF Marifutare Shuba Battalion CRPF 7 IRB Schools College Singh Amadi Cultural Dance Troupe Singh ki apunba contingent kuntrani thoigi mass pass ki salami chief guest okhiba DC Jiribam na okay ngasi ki thoramaduda chief guest ki warol piraduna Jiribam ki Deputy Commissioner W Malemnganba Chenglai IAS na Humbudra Mathoi Shuba Republic Day thoramda saruk yakhiba miyambu thagatpa fongdokhibaga loinana India na ngasi Humbudra Mathoi Shuba Republic Day pangthokliba sida aikhogi freedom fighters singbu kaidongnungda kakthokpa thok kaufam thokte amasung makhoina lebakidamak kathok lamba sing aikhoina ningsinggadabani haikhe makhatana India asi ngasidi chawkhatpa lebak singi manung chanba ngamlei Matik chaba citizen ama oibagi thaudang adu lauduna aikhoigi leiba asi afaba chawkhatpa maikai romda purasi haikhe Thoramgi loisilakpada mass pass parade amadi hiram kayada makok mathang taraba singda mana mathum yenthokpaga loinana certificate sing khusinakhi Assistant Sub Inspector ICOM Surat Singh Leiba asigi Humbudra Mathoi Shuba Republic Day Celebration District Administration Thawal na sinduna ngasi Chawyaima Higher Secondary School Ground Thawal da pangthokrai ngasi pangthokiba Republic Day Celebration asida Deputy Commissioner and Bandanana Chief Guest oina saruk yaduna jati gi machu ahum gi firal chingkhatki SGPO Thawal ke Dananjoyna Parade Commander oiraga chatkiba tongan ba school singi mahiroi sing police NCC ex-servicemen club association cultural troop sing department singi punna contingent yang khaini thoigi mass pass ki salami Deputy Commissioner and Bandanana okay tongan ba cultural program kaya su utkhi Thawal district asigi oina mathau ningthina tawba hendok thoidok laba police amadi civil ki department kaya gi employee marifu tara tarukta appreciation certificate piduna pukning thogatkhe athoiba gi warol piraduna DC and Bandanana district asakta paikhat khraba paikhat liba amadi paikhat kadaba thabak thoramgi mada wangangkhe Thoramadu district asigi adaksha Jila Parisad member sing district asigi manungda leiba municipal council sing chairperson sing councillor sing ward member sing Pradhan Singh ward member sing SP Thawal Dr S Ibomcha civil amadi police ki makok thongba officer sing staff sing club organization sing mioi sing atai kaya yauna mioi lising kaya na saruk yakhi Republic Day celebration asi ayat apan yaudana ningthina pangthokpa ngamnaba police kaya na checkson thorang lokhat ki hairi
Technopol District Headquarter dasu District Administration na sinduna Technopol Government High School Ground da Humbudra Mathoi Shuba Republic Day gi thoram mai pak na pangthokrai. Deputy Commissioner Technopol Mayanglambam Rajkumar na jati gi machu ahom ki firal chingkhat khibaga loinana District asigi Additional SPM Amit na Parade Commander oiba tongan ba school gi mahiro sing Police Assam Rifle amadi Asa Worker singi apunba Mass Pass Contingent ki salami okay. Thoramadu Technopol District SPTH Bikramjit Nifuhum do Shuba AR Commandant ADC More yauna atay tongan ba department singi official kaya ma susaruk yakhi amadi nat ki oiba isai jagoi sing yauba tongan ba entertainment kaya ma sukhi Thoramasiga mari lainana Deputy Commissioner Mayanglambam Rajkumar na hai Government of India na Act is policy gi makhada State asida Chief Minister na tongan ba thabak thoram kaya paikhatli Act is policy asina Technopol District asida gateway ama oigadoribani amadi development ki lamda Technopol District asibu hena fazana thabak tawbada amadi miyamda hena khudong chahanaba haiduna ni tara tarukta Technopol District asi senkibani Housing District asida interconnected ohensi hairagadi tongan ba office sing puna lainaba mini secretariat ama thamnaba pandam ama thamduna honaminasi haikhi Department sigi interconnected ohensi hairagadi. We should also dream every district takeaway. Yes, DC office laigadamni, SP office laigadamni, department kuding maki office laigadamni. Office sigu punna thampa yabagi achoba platform di koi mini secretariat kumba ma koi purapangam na wase koi target tawgadabni honagadabni mini secretariat ama koi Technopol district ki oina purapa taragati each and every department district asida function tawrai basi masi koi punna amaga pau photo function tawrai harga thabak tawmirak pada yam nungai ba podama oirakani Kakching District asu District Administration Kakching na senduna District Sports Association DSA Kakching gi playground da Humbudra Mathoi Shuba Republic Day gi thoram pangthoke Deputy Commissioner Kakching Valentina Arambamna athoba mithunglen oiduna pangthokiba thoram aduda Amakcham Devananda SDPO Sugununa Parade Commander oiba tongan ba Mass Pass Contingent kuntaret ki salami okay Loinana Bharat ki machu ahum ki firal chingkhatuna miyam punna ikai khumna ba utke tongan ba cultural item kaya ga loinana pangthokiba ngasi gi thoram aduda masagi mathau masak khangba khangalaba district administration ki makhada leiba department singi employees sing district police ki personnel sing amadi Kakching municipal council gi thomi singda appreciation certificate sing khusinakhi Thoramadu Kakching District ki manung chana laiba Municipal Council Singi Councillor Singh Jila Parisad Member Singh Pradhan Singh Kakching ki SP Yengkhom Victoria yauna atai makok thongba Police Officer Singh District Administration Kakching ki Officer Singh amasung staff Singh su saruk yakhi Laibaki atai mafam singda pangthokna bagum miyoi kya na ngasi Ukrulgi Hungpumgi playground da Ching Lemna Republic ki thoram pangthokrai District asigi Deputy Commissioner oriba Joseph Paulin Kamsona Matumgi India gi firal chingkhatuna haudokhiba ngasi thoram adada mahiroi amadi mahiroi singi apunba contingent kun humdoina saruk yakhi Akanba section thorang marakta yumthang nariba Assamda leiba asigi Humbudra Mathoi Shuba Republic Day gi thoram pangthoklingai cherakta ngasi ayo Upper Assam gi Dibrugarh Gurudwara manangta leiba AT Road Duliazan Dumdumma amadi Sonarida thangna bom manga pokhaikhrai Adum oinamak bom pokhaibagi thodok sing aduda aswan yaukibagi paudi leitri security gi maikai digi ngasi gi thodo adu Alpha I na thokhanba oirambani haibagi chingnaba phongdokrai Akanba section thorangi marakta pangthokiba Republic Day thoramgi pungfam manungda sakhangdaba singna pokhai hanaba plan tawramba oiramba yai haina chingnaba sakti leraba IED bomb ama Imphal West Police na matam chana lokhatpa ngamkhrai Police agi fangba pawgi matung ina Singzamai Police Chamba Singzamai Waikhom Laikai area da thokhaningdaba thodok tholakpa yai haibagi thazaba yaba paw ama fangbadagi Imphal gi SDPO Vidyapati Thingbai jamna luchingba Singzamai Police ki team amana ngasi numit yungba matung pung anirom tarakpa duaida chingnaba mafam aduda changsinduna pak sana thiba humbagi thabak chathakibada
kilo ahumuk lumba remote control improvised explosive device IED ama singzamai waikhom laikai turel mapan mongkhang labi thong manakta thengnarakhi bom adu active oramba yai haina chingnabadagi Manipur Police Bomb Disposal Squad team kauduna bom adugi remote circuit deactivate tawraba matung mai pakna defuse tawkhi Thawal Police Station ki manung chana laiba Wangjing Bazar gi Hairok Haizin famda laiba machin manau ahum gi yum ahum ngasi nungthil khanghaudana horakpa maina chakhrei mai chakpa du da lupa lakh tara rom gi mal chang yaukhrei Thawal Fire Service ki fire tender gari ani laktuna hena amang ata thoklam gadavadagi matam chana kalhore hairi mai chakraba yumbu sing adudi Moirang Them Inaw Cha Sing chahi nifu Moirang Them Mombi Sing chahi nifu mari amas Moirang Them Roman Sing chahi yangkhai apokalai khidraba M Biramani kawi machin manau makhoi ahummak Wangjing Bazar Hairok Haizin Fam workshop amadi dukan tawduna leibani mai chakpa du ngasi nungthil pung ahumlom tabada thokhibani mai adu electric taradagi haurakpa oiramba yai hairaduna mai adu chaklakpadagi imung aduda leiramba gas cylinder mangasu pukhairakpadagi mai chakpa aduda hena mateng oikhibani haina imungi miyoi singna phongdorakli mai chakpa aduda kari kari yaukhibage haiba hauji fawgi oina chapchaba khangba ngamdri adubo migi sembinaba thanamba gari macha access sama cycle mari mai thanaba engine Mari amadi phaugai ama maina chakpa aduda yaukhrei hari yum ahum adudagi gas cylinder pokhaiduna paithorakpada thangnana leiba ngangbom jitengi yumsu amang ata thokhi hairi mafam aduda atopa yumsingsu yauna pareng oina samnaduna leiba maramna samnaraktanaba miyamna mai adu kannaba honaringaida Thawal Fire Service ki fire tender gari ani laktuna mai kanba aduda mateng pangsinduna atopa yumsing yauna hena amang ata thoklam gadabadagi matam chana kanba ngamhobani hairi Amaromda lalhobaluk kayana humbudra mathoi shiba India ki Republic Day thoram boycott tawduna kaukhiba pung tarani thoigi total shutdown amadi general strike santi oina chathari total shutdown amadi general strike manungda Imphal manung yauna Manipur ki district kayada lairiba lalol itiki mafam sing ayamba thonglona batanatana maru oiba lambi singda passenger puba gari sing chenakhide adum oinamak lanai gari kharadi adumak chenakhi hauji fawgi oinadi pamdaba thodok sing thopagi paw leitri Chamaga manga suba Haipei Rani Gaidin Yugi Mapo Komon Thoram ngasi Kabui Mothers Association Kamana Sinduna Mantri Pukrida Leiba Rani Gaidin Yu Park ta pangthokrai Thoramaduda Art and Culture Minister L Jantakumar Nungba SCG MLA Gai Khangam Visnupur SCG MLA Govindas Konthauzam Pasoi SCG MLA AK Mirabai Arun Enterprises ki proprietor TH Arun Amadi Social Scientist Danavir Laishamna Maru Oiba Mithunglen Singh Oina Saruk Yatuna pangthokhi Thoram ki athoiba mithunglen gi oiba warol piraduna L Jantakumarna Haipei Rani Gaiden Liu asi miyoina poklabasu laigi magun chenba miyoi amani piklingai matamdagi hauna leibaki damak khanduna kathokpaga loinana thangjin khiba khongthangna ngasidi malem pumbana sonaduna lehoribani Hauzik lamdam asida mahaki wakhalon chenba miyoi yamnamak darkar oire mahakna maram oiraga jati amakhak natana lamdam masigi apunbagi mai oibata natana lamdam asida khundariba tongan ba furup khudimaki masagi lining lichatta pukning luptuna maraibak nungshiba lamdam ama ohenba ngamlibani haki mahakna makha taraduna asigumba leibaki atoba mai purakhraba miyoi amagi mingda lingkhatpa park amani haina leiriba Rani Gaiden Liu Park asi yengbada ipen pendaba ama fauriba asidasu lainga ki maikaidigi amadi Art and Culture Department ki maikaidigi lokhatfam thokpa thabak thoram kaya paikhatuna park asigi awat apa sing athubada yengsinaba honagani haki the sense of wisdom matam geleda masigi hojik leiba makali chahi sida nataba matam geleda chahi lauliban pimsa mana togi makli sacrifice madi wisdom magi sense of magi unity unification to me wakal kailo bagi sagi liberty bang ku thuba den haiba singum makalgi hoji makal leiba lai yamna haire na hari ku kambu sing maduna hoba machin de haiba makok de matam moi de phaw ngum de do matam de yamna pikraba amasung lambi thong mom ta de makalgi jaga de lai de pina phawra madu da amon nakpa amasung bari participate to haiba Amaromda Thoramki athoiba mapu
oikiba gaikhang Rani Gaidinlugi Mingkai asi sakpa sonbada loiba nairoi mahaki jelerong rongmai kabui khaki natana lamdam asigi furup khudimaki oiba tomthin ngali bini haki mahakna makha taraduna asigumba leiba asigi chauthok chaningai oiraba myoi amagi pokpa numiki palan thoram asi leiba miyam puna saruk yaduna yamna awangba thakta pangthoktuna mahaki wakhalon chenba myoi kya tung induna lamdam asibu hena chawkhatpa hena afaba Manipur ama oiraknaba miyam puna honaminasi haki ima sina Manipur aman India saktam seku sakta khare ekhoda su ai malem da mioi do ina la ese ishona ko mission amamam do ina kharpa masigi mission do madu ki assignment do accomplish ta bulo kan mapu gi malaka ishor ma khangedagi man mado I want to say, period assignment se, bangkok pangamami amam oisi. Hai pe lagi ngaji lubumna, magi matau bangkok amaga, apa pun kamambaga. Sakar besok, apa hari ini binon pada mana kursus nari, atu mesti tu kau nana ba, kau mesti. Lamdam asigi ex-servicemen singi oiba Rajya Signing Board Manipur na sinduna lamfilpata leiba Rajya Signing Board Manipur gi office asu Republic Day gi thoram pangthokrai thoram asigi athoiba lengbirakpagi warol piraduna Education Minister T.H. Rajesh yamna hai aikhoi gi dharma di aikhoi gi ithau dangni haina khallaga aikhoi gi civilization culture tradition amadi leiba asi machet tana kaiba yaroi haina ngaglakpada lamdam asin lawriba thodang asi Bharat na chauna recognize tawi ngasi lamdam asigi ex-servicemen singna thabaktagi potharabasu miyam punsinduna tungda lakadaba miro singi amadi leiba asigi damakta makhatana contribution kaya tawbikho loinana district khudingda ex-servicemen singi oiba rest house amamam sanaba yengsilagani haki jati karamba community da belong to wa kari dharma chatpa sulai litana akoi gi dharma di akoi duty sine aduna we have to defend, we have to protect our great civilization, our tradition, culture, adu akoi lebak se machet ma kai bi yaro ena kan ngalak pada akoi gi Manipuri contribution se Bharat ne yam chauna recognize tawi mari bak tagi hena han ba first ai bada akoi irei bak na maru oi ai ima aseng irei bak nei na adu gum kathok ngamba adu gum ba mi kaya ma Manipur leiri Jiribam District asigi Lairiba Fishery Office mamingi oina thambiduna ngasidi noma nomagi sitharakli Jiribam Municipality area gi Dibong Khunau Village Lairiba Jiribam District asigi Fishery Farm asi Jiribam gi khwaidigi chawba Kutikhong haina khangnaba pukhri aduda laibani Fishery Office asi matam amada Jiribam gi nga kaya puthokpada natana Jiri Praja miyamda matam gi nga fanghanduna nga gi awat apa leihandana lakhibani adubu chahi khara asida Kutikhong Fishery Farm asada nga puthokpadi lairadana farm asi yengsin bidabadagi ngasidi lanai miyoi kayana khoi chofam amadi in chingpham onthoktuna leire hiramasi matangda Jiribam District Fishery Officer M Manichana phongdorakpada Jiribam Fishery Farm asi staff masing watpagi awaba mayoknari staff kungi mathakta leigadaba adu supnatagi staff taret leiri masigi manungda staff ani amasu Tamenglong amadi Imphal gi Secretariat Office ta utilize tobadagi Jiribam ki oina hauzik staff mangana yana ba haiduna mathau tawri makhatana mahakna hakhibada Ikuidana Fisheries ki Director Masana Kobiratuna Jiribam ki Fishery Farm ki awat apa singi matangda unaduna thengnariba problem sing maru oina staff watpagi thengnariba khudongchadaba sing paudamki masida Director Masana su athuba matamda thabakta onthokani haibagi thajaba thambirakhi aroibada Blue Revolution ki makhada Jiribamda miyoi kayana kanna honaduna darkar leba nga gi pothok puthokna ba honari masada District Fisheries Office ki maikedige pangba yaba mateng su pangli haki Jiribamda pena go to village mission makhada Blue Revolution ena program pa khali seda akoi gi tukita no pa new pond construction da miyoi tra mari aduka creation of Fingering yaring pun kita ni tara amaga khangaraga juji ati makoi singa thabakan na chathari aduga koina so koi ati pithok ya ba subsidy khai pithok kan
Amaromda Dibong Kuno Kulasigi Leriba Yaifalamching Club ki General Secretary H. Priyananda Singna TOMTV da Fungdorakpada Jeribam District Asigi Leriba Fishery Farm Sing Asi Mari Lainaba Authority Singna Mityeng Changbidabadagi Arembada Taduna Leire Maramaduna Mari Lainaba Authority Singna Mityeng Changbiduna Hingat Hanaba Honahan Ninge Mahak na makhatana mamangai gi matamda de fishery farm sing asina matamgi nga sing ningol chakoba matamda miyamda nga fanghalami adubo ngasidi pumna maglepkhrai mari lenaba authority sing nasu fishery farm asibo ningthina mathau taunaba hona bidrabadi leiriba CSO club natraga lanai miyoi singda sinaduna makhoigi senthok lambi hengat hanbada natana lenga ki revenue su hengat naba hona hanjanningi hona haningbagi apamba fungdokhi Fishery asi mamang sahi kaya gimana di kodi ningol chakoba singba asawa sing festival singda nga putoktuna yamna sauna yamna mating tawbiramani hawjiti adugumba leitre maramaduna ariba fishery asi achuba matamda kodi mari lenaba department singna migen changbiraga ariba fishery asi bu government ki una leiba fishery asi bu mapung phaba kodi fishery ma haibadu hanbiu haidna nurusel Uripo Khaidem Laikai Ward number 6 ta khiliba transformer asi matam kya gi mamangdagi akoibada fencing tawdabana laikai asigi miyoi singda ka hena khudong thiningai oire haina laikai adugi miyamna pendaba fongdorakli Khaidem Laikai Development Society gi Vice President Maisnam Ragumani na hai tha asigi tara humdoida councillor gi khuthangda MSPDCL da che thaduna transformer thamliba mafam asi fencing tawbinaba kayarak haijakhrabasu ngasi fawba midyeng changbidri miyamgi awat Miyamgi wakadasi tabiduna athuba matamda fencing tawbidrabadi laikai miyamna angamba sel khaigatuna semlagani Makong ase MSPD selna yengbidana makhogi khudong chaba ka yengaga wire sing makhada chingthabadagi angang ji sugumba mamangda su sumba khudong thiwa che thokpa yabagi khudong thokre do handak kisidi am chauna angang du akhogi maina chingna pokhai narabo sibya bi condition tawbani du lebo phabadagi hingdi hingawre MSPD selna yaragadi siju yengbiduna compensation khar pibiba akhoi lekaina su angam mateng pangjai ado yarege athuba matamda angang sing sanabanina akhoi transformer asigi akoibada laiba asi fencing amatang athum matamda tawbiodna haukiba tang traumdoida complain tawjabadu hauji phawba moi lakpidre aduna mache yarige akhoi authority na MSPDCL gi adu akhoi fencing ase khabiu haina media gi thongda akhoi complain tawjari Amaromda tha asigi mapanda thokiba khudong thiba thodo amada maina chingbadagi soktuna leiriba maimom leisemba chahi tara mathoi gi apokpa maimom romana transformer thamliba mafam asi ngasi fawba mari leinaba authority na hana yengbidana thamliba si laikai asigi miyambo karishu leitana khanbani mi amagi punsida khudong thiba asi ana yaudriba makhai thawak paikhattabagi hainabi leiriba si pente haki Maikaidain hygiene badi makata naji phajana chu semjanbi basu pami adugai ichagi maikaida chu moina ichagi angamba mateng chu ai tawbirakpa pami lairik la sugi maramdo chu ai yamna kai haidon thawai sam nungaite bai nungaite di icha sida ai oiribi phiba madi kari oidoino ema farakani mayam haibe wani manung sida maunda chu ibase masai khara yama kanda chingbu khopa kaidopa ama toropa haibe tamangamba nateba Aying asagi khal kaitharakliba asidagi kharadang orabasu kannabagi pandamda the North Imphal Development and Sporting Union Nitsuna Sinduna Luang Sangbam Talaiba Nitsu ground ki akoibada lam tu sit sengbaga loinana uchara kya thakrai achamba thoram aduga mari leinana thariba using asi mapung mari fana hinghana bahonabada pumna makna mateng pangbiu haina Nitsu ki advisor Nongthombam Kennedy na phongdokrai Magna makha taraduna apunbagi saktam sagatpo oina naha ahal angang khaidana suti numit singgi tanja lauraga angang singna mayum dagi uchara sing puthораklaga club asigi akoiba mafam singda chaurakna uchara chamyang khairom thabagi thaba asi paikhatpani thoramgi saruk ama oina club ki library amasu hanagi president ngairangbam opendrona maikhum hangdoktuna miyamda khusinakhi angang jing sida ikhoigi environment ki khalsi kaidana thamnaba honabada aikoi u chara pambi thajinbada aikoi hakthengna aikoi ahal angang khaktana aikoi saruk yagadabani haiba pandam do aikoi thenglabuju thengna matam natrabuju natana aikoi
जगह अमखक आगांसिंगसी यावरगा थानब होनबदा ngasiगी numisima khale jaga sina aikoi nisugi khajalaga leiraba hana hauraga leiraba u pambi sida aikoi hauba ngamdana leiriba saruk kharaji da aikoi na pit chemaga angangsingina mayum dagi hai chara lai chara puthohalaga mana apambado chara si aikoi na ngamjaba khara arrange tawjaraga mana pamba jaga du da aikoi na mafam du yenghalaga thabagi chatnabi ma hogdokpani Chahi asigi oina pangthokhodoriba Board of Secondary Education Manipur amadi Council of Higher Secondary Education Manipur na lauba HSLC examination amasung Higher Secondary Examination loinana Central Board of Secondary Education gi Class 10 amadi 12 ki exam thagadoriba mahiroi singbu mai pakpa oirasanu haina Indigenous Peoples Association of Kangleipa ipak na yaifa pausal pirakli ipak na thadorakpa chirol amana makha taraduna hai pangthokadoriba exam sing asigi yenglaga mahiroi singda ayat apan pidanaba lakliba January gi tang 38 dagi February 19 fauba hausi tambola bingo mela amadi lining laishonga mari lainadaba harau kumhai pomba pangthok pidanaba fongdorakli exam sing asi mai fana pangthok na bahonabada ipakna guardian singa punna khusamnana exam sing asi yengsilagani lakadoriba section thorang asida exam center singda tariba OC singnasu cooperation pibinaba appeal tawrakli Imphal West ki Sega Road Gari da leiba Helping Hand Group Academy da Yawol Manipur na sinduna no magyoiba Youth Mental Health and Stress Management Workshop ama pangthokrai workshop aduda punna miyoi Yankhai rom na saruk yakhi pangthokiba workshop asi maru oina examination naksalaklaba matamda mahiroi singna wakhal pukning sontharakpaga loinana leita fam khanjilakte pumnama asi laksanduna mahaida wakhal changsinba ngamnabagi pambai ohenaba asiguma workshop asi pangthokpani haina Yawol Manipur gi member clinical psychologist RK Linthoi Sanana fongdokhi workshop aduda psychiatric social worker Arunida Khumukcham yauna Yawol Manipur gi thomi kaya amasu saruk yakhi mental health and stress management gi matang se da koina workshop macha ma pangthok chabani school students sing specially exam naksalak pangang sing se da exam stress na maram oirakanda exam gi performance da handharak pa dagidi kamaina manage tawgani khangda badu da address tawraga koina some techniques takpa adagidi kamaina manage tawgani habadu khangna ba takpi bane Corona virus na maram oiduna China da sikhiba migi masing yankhai taruk yaukhrai hauji fawada tamthiraba virus asina leiba aduda miyoi lisingani henbada sathina sokhale haina authority na fongdokrai loisilakpada maru bapa mukana pizari Lalhauba Loop Singi Athingba Marakta ngasi Manipur da su humputraga mathoi shuba Republic Day gi thoram pak sana pangthok na krai Marol ahum gi security gi section thoranga loinana Assam da su humputra mathoi shuba Republic Day gi thoram pangthok lingai thangna na bomanga pokhai krai Chamaga manga suba haipai Rani Gaiden Liu gi mapok kumon thoram ngasi Kabui Mothers Association asinduna Mantri Pukrida leiba Rani Gaiden Liu Park da pangthokrai Amadi Thawal Police Station gi manung chana leiba Wangjin Bazar gi Hairok Haizin fam da leiba yum ama mai chakpadagi amang atakya thokrai Ngasigi onadi TOMTV na pizaba Manipuri Pauloi Zare miyeng tabiri basingbo amukahana kurumzari.